Hello mayam Easy Maker na taramna okseri aduga nova chahina lakpada mayam busu yaifa projen pijeri na yek leitaba nungai yaifaba oirasanu haina mayamda paujen pijeri donga sisu mayam gidamakta yam interesting oiba anova video ama puraga lakchere ado video se hojingaida mayam naiki channel sibu subscribe tobidribo iragadi toksinbiramo mayam aina ngasi semjagadoriba video se अखोई सिगी स्वेटर कार्डिगन से कमाइना सेमगे कमाइना लोनगे हाइबदुगी मतांगदने दुमसे अखोई याम थासु थाय अदुगा अखोई निंथमदागी ओइनादि यामना सुलुमने अखोइना दुम युमयुमदा से दुम अखोई पैसा इचंग चंगदना दुम याम फजना दुम अखोई सुमाइना दुम लोलगा दुम अखोई दुम लिटपा दुम याम नुंगाई हाइतारे दो अखोइना मसे हौबा कांदा अखोइना सेमबा कांदा मखोंजे हालांबदा अखोइना 10 लौदोइने अदोइना लंगसे खितंग अइना अखोइगी लंगसे खरा पिए हाइबगिदमक्ता अइना लंगसे अइना अनि डबल ओइना सुमाइना लोलगेना तौजबने अदुगा अइना लोनगदौरिबा कइनोसिना अखोइगी कोचिसिना 4.5 mm गी कोचिने अदुगा मखोंसे अखोइना हजि 10 मखोंग 10 लौगनी सुमाइना अखोइना लोनगदौरिसे अखोइगी मनिंगलोम थंगबा बैक साइड हाइतारे अदु स्वेटरगी अदुगी पार्टने लोनगदोइसे दुगा अखोइना लौरसे हजि मखोंसे सुमाइना मखोंग 10 मखोंग 10 सुमाइना लोनलाबा मतुंगदा सुमाइना लैरे मखोंसे दुगी मतुंगदा अखोइना लोनगदौरिसे अखोइगी फ्रंट लूप स्टिच हाइतारे अखोइना मखोंसे अमा फर्स्ट स्टिच सिदगी सुमाइना लोलगा मतुंगदा मखोंग अमादा हुचनबा हानगी मखोंगी सुमाइना हुचनलगा सुमाइना सुम लोनबा सुमाइना मखोंग से हाने मखोंगी सुमाइना हुचनबिबा मखोंगी कोइना लोले सिनि मयाम कोइना फ्रंट स्लीव स्टिच ना हाइबदो सुमाइना लैरे सिबौ लोलसे मयाम फर्स्ट राउंड मैम कोई हजी फर्स्ट राउंड लोन लोरे अदुगी मथंगदा अखोइना मखोंसे सुमाइना मुक चप मानबा मओंगदा अखोइना फ्रंट स्लीव स्टिच सुमाइना अखोइगी मखोंग अमादा मखोंग अमा हुचनबदो अदुगी से चप मानना मु लोनदोइने सुमाइना सिसिना अखोइगी स्वेटरगी बॉटम मखा थंगबा पार्टु ओइगदोइने सुमाइना लोले सुमाइना लोनबसे मयाम अखोइना सिगी पैटर्न से अखोइना सिगी मयेक से 65 लोनदोइने अदो अखोइ मयामगी साइज की मतुंगिना अखोइना पिक्थहनबा नत्रगा अखोइना दुम चाखोलहनबा अदुम लोइ याय मखोंग अमदा सुमाइना हुचनबा मयाम अखोइना सिगी पैटर्न हाइदि अखोइ सि मयेक से अखोइना 65 लोनबा लोइखे सुमाइना लैरे अदुगी मतुंगदा अखोइना सिगी मयेक खोइगी सिगी तोंखलिबा मयेक से अखोइ हाना चेन अमा मथक्ता सुमाइना फ्री चेन अमा सुमाइना लोकलसे मखोंग अमा थांकले अदुगा अखोइना सिगी मखोंग खोइगी तोंखलिबा मयेक से सिदा लोनबा नतबा खोइगी मखागी सिदा लोनबा सुमाइना सिंगल क्रोशेट अमा सुमाइना लोनबिरे सुमाइना अदुगा सिदसु अखोइना मखोंसे अतोंबा अखोइगी मथक थांकटपा मयेक सिदादि अखोइना लोलरोय मखागी मागा थांनबा सिदा लैरिबा मखोंगे सिदा ओइना अखोइना लोनबा सुमाइना लोनबिरनी दे लैरिसे दो अखोइना लोनबसे सिगिसे अखोइना सुमाइना मथकलोम थंबसे अखोइगी तोंखटपा हाइतारे मयेक थोकपा पार्टसे अखोइना लोलरोय अखोइना मनुंगदा लैरिबा मागा थांनबदा लैरिबा मखोंसे सि ओइना लोनबिबा सिगी मखोंग पेसिना अखोइना स्किप तौबिबा सुमाइना तौरनी अखोइ सिगिसे अखोइना मयेक से अखोइना 5 लोलबा 5 लोलबा मतुंगदा अखोइना
ꯇꯔꯨꯛ ꯁꯨꯕ ꯃꯈꯣꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯅꯤ ꯂꯣꯟꯒꯗꯕ ꯍꯥꯏꯕꯗꯤ ꯃꯈꯣꯡ ꯍꯥꯞꯀꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯦ ꯍꯥꯞꯀꯠꯄꯤꯔꯅꯤ ꯑꯗꯨ ꯁꯤꯒꯤ ꯊꯪꯅꯕꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯈꯣꯡ 5 ꯂꯣꯜꯂ ꯃꯇꯨꯡꯗ ꯇꯔꯨꯛ ꯁꯨꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯑꯅꯤ ꯂꯣꯟꯕ मखोंग अमु हापकटपा अदुगा अनि लोनबा हाइतारे लोलनी सुमाइना सुम लोलकपसे अखोइना अखोइगी फर्स्ट राउंड सिबो लोनदोइने सुमाइना मखोंगसे अखोइना 5 लोलनी अदुगा तरुलक सुबदुदा अखोइना मखोंगसे मखोंग अमदा अखोइना मखोंग अमा हापकलगा अनि लोनबा सुमाइना लोनबा सुमाइना लोनबिरनी मक्सू सिदा अखोइना मखोंग अमसु अमुक लोलनी तरुक सुबसिदा सुमाइना सुम लोनबसे अखोइना हंजन हंजन अखोइगी 5 दा कालगा तरुक सुबदा अनि लोनबा सुमाइना सुम लोनगदोइने मयाम को हजी फर्स्ट राउंड लोनबा लोइख्रे सुमाइना फर्स्ट रो जे अदुई मतुंगदा मखोंग अमा मथक्ता पुकटपिरानी सुमाइना अदुदी अखोइना मतमंगना अखोइगी सिगी थांनारिबदा लैरिबा मखोंगसे अखोइना हजी फर्स्ट राउंड लोनबदा थांनाबदा लैरिबा मखोंगसे अखोइना स्किप तौरनी अदु लोलरोय अदुगी मतुंगदा अनि सुबा मखोंगदगी अखोइना सुमाइना सिंगल क्रोशेट लोनबिरनी मतमंगना अखोइना सिंगल क्रोशेट सुमाइना लोनबिरनी अदुगा मखोंग अमा सुमाइना मथक्ता हापलनी अदुगा मथंगदसु अमुक अखोइना मखोंग मागा थांनाबदा लैरिबा मखोंगसे लोलरोय अदुगी मथंगी मखोंगसिदा अखोइना अमुक लोलनी सिंगल क्रोशेट माने सिंगल क्रोशेट लोला मतुंगदा मखोंग अमा अमुक अखोइना पपिरनी अदुगा समानना हतक्सु मखोंग अमा कालगा मथंगी मखोंगदगी सिंगल क्रोशेट अदुगा मखोंग अमा अमुक मयाम खोय हजी खोइना लोनगिबदा अदुगा समानना मखोंग अमा कालगा मखोंग अमादा अमुक लोलगा सिंगल क्रोशेट अदुगा मखोंग अमा हापकटपा सुमाइना मतुंगदा मखोंग अमा अमुक कालनी मखोंग अमदगी सुमाइना अमुक लोनबा सिंगल क्रोशेट सुमाइना सुम लोनदोइनी मयाम सुमाइना मखोंग अमा अमुक कालगा सुमाइना लोलनी सुमाइना सुम लोनबसे अखोइना सिगी अरोइबसिबो लोलनी मयाम अखोइना हजी लोनगिबदो सुमाइ लैरे अदुगी मतुंगदा अखोइना मखोंगजे अमा थांगटपिरनी सुमाइना थांगटपिरनी अदुगी मतुंगदा अखोइना मखोंग अमा स्किप तौरगा अखोइना मथंगी मखोंग अमदगी अखोइना लोलनी सुमाइना मखोंग अहानबी मखोंग स्किप तौगरे अदुगी मथंगदा अदुमाइना चप मानबा मओंगदा हतमक्सु अखोइना सिगी मखोंगजे स्किप तौरे अदुगा मखोंग अमा सुमाइना लोले अदुगी मथंगदा मखोंग अमा स्किप तौरनी अदुगा मथंगी मखोंगदगी लोलनी सिदगी सुमाइना लोनबिरनी सिदगी लोनबिरे सुमाइना सुम लोनबसे अखोइना अखोइगी इसागी साइजकी
ꯃꯇꯨꯡ ꯏꯟꯅ ꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯣꯟꯒꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯗꯥꯡꯒꯤ ꯂꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯅꯤ, ꯑꯗꯨꯒ ꯈꯨꯗꯥꯡꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯡꯁꯦ 10 ꯂꯧꯒꯗꯣꯏꯅꯤ꯫ ꯁꯨꯃꯥꯏꯅ ꯃꯈꯣꯡꯁꯦ 10 ꯂꯧꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯂꯣꯝ ꯊꯪꯕꯒꯤ ꯕꯦꯛ ꯁꯥꯏꯗꯀꯤꯗ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯕꯣꯇꯝ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯂꯣꯟ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯡ 10 ꯂꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠ ꯂꯨꯞ ꯁ꯭ꯇꯤꯆ ꯑꯗꯒꯤ ꯐ꯭ꯔꯟꯠ ꯂꯨꯞ ꯁ꯭ꯂꯤꯞ ꯁ꯭ꯇꯤꯆꯀ ꯑꯩꯈꯣꯏ ꯂꯣꯜꯂꯁꯦ꯫ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯁꯨꯃꯥꯏꯅ ꯂꯣꯜꯂꯒ ꯍꯥꯟꯅꯒꯤ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯣꯟꯁꯤꯟꯈꯤꯕꯗꯣ, ꯁꯤꯒꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯠ ꯂꯨꯞ ꯁ꯭ꯇꯤꯆ ꯍꯥꯏꯁꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯣꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯟꯒꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯔꯥꯎꯟ ꯐꯥꯔꯁꯠ ꯔꯣ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯦ, ꯁꯨꯃꯥꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯡ ꯑꯃ ꯂꯧꯈꯠꯂꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯟꯠ ꯂꯨꯞ ꯁ꯭ꯇꯤꯆꯇꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯟꯊꯔꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯗꯥꯡꯒꯤ ꯂꯣꯟꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ꯫ ꯁꯤꯒꯤ ꯄꯦꯇꯔꯟꯁꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯃꯌꯦꯛꯁꯦ꯫ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯧꯔꯤꯁꯦ 26, ꯑꯩꯒꯤ ꯑꯣꯏꯅ 26 ꯂꯣꯜꯂꯒꯅꯤ꯫ ꯑꯗꯣ ꯑꯩꯈꯣই ꯃꯌꯥꯝꯅ 26ꯇꯒꯤ ꯍꯦꯟꯀꯠꯍꯟꯒꯦ ꯍꯟꯊꯍꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯗꯨꯃꯥꯏꯅ ꯂꯣꯟꯕꯤꯌꯨ ꯑꯗꯨꯝ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ 26 ꯁꯤꯒꯤ ꯄꯦꯇꯔꯟ ꯃꯌꯦꯛꯁꯦ ꯂꯣꯜꯂꯒꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕꯗꯣ 26 ꯄꯦꯇꯔꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯒꯤ ꯃꯌꯦꯛꯁꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯣꯠꯆꯜꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯐꯣꯠꯄꯒꯤ ꯃꯑꯣꯡꯗ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯣꯠꯆꯜꯂꯒꯅꯤ, ꯁ꯭ꯇꯤꯆ ꯇꯧꯁꯟꯕꯤꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯣꯠꯈꯤꯕꯁꯤꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛ ꯐꯣꯠꯅꯗꯕꯤꯗ ꯔꯥꯎꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯗꯣꯏꯅꯤ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯥꯡ ꯁꯨꯃꯥꯏꯅ ꯐꯣꯠꯄ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯁꯥꯏꯖꯁꯦ ꯌꯥꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯁꯤꯗꯒꯤ ꯂꯣꯟꯈꯠꯈꯤꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕ ꯈꯔ ꯇꯣꯡꯈꯠꯂ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯔꯣꯏ, ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯜꯂꯅꯤ ꯁꯨꯃꯥꯏꯅ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯉꯁꯥꯏ ꯂꯣꯟꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ꯫ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯈꯨꯟ ꯑꯃꯗ ꯑꯩꯈꯣꯏꯅ 2ꯔꯛ ꯂꯣꯜꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯑꯃ ꯁ꯭ꯀꯤꯞ ꯇꯧꯔꯦ꯫ ꯑꯗꯨ ꯃꯇꯨꯡꯗ ꯃꯈꯨꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯈꯨꯟ ꯑꯃꯗ 2-2ꯔꯛ ꯂꯣꯏꯅ ꯂꯣꯟꯗꯣꯏꯅꯤ꯫ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯈꯔ ꯑꯩꯈꯣꯏꯅ ꯇꯣꯡꯂꯞ ꯇꯧꯅ ꯂꯩꯒꯗꯣꯏꯅꯦ ꯗꯤꯖꯥꯏꯟ ꯑꯣꯏꯅꯕ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯨꯟ ꯑꯃꯗ ꯃꯈꯣꯡ 2 ꯂꯣꯜꯂꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣই ꯗꯤꯖꯥꯏꯟꯁꯤ ꯄꯣꯡꯕ ꯄꯥꯝꯗꯦꯒ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯕ ꯃꯈꯨꯟ ꯑꯃꯗ ꯃꯈꯨꯟ ꯑꯃꯇꯪ ꯂꯣꯜꯂꯒ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯁꯤ ꯃꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯐꯧ ꯂꯣꯟꯒꯗꯣꯏꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯔꯁꯠ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯂꯣꯟꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯡꯁꯦ ꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯄꯨꯁꯜꯂꯁꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯣꯟꯈꯤꯕ ꯃꯈꯣꯡꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯍꯥꯟꯅ ꯂꯣꯟꯈꯤꯕ ꯃꯈꯣꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯒꯤ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯄꯨꯁꯟꯕꯤꯕ, ꯁꯨꯃꯥꯏꯅ꯫ ꯑꯗꯨꯒ ꯂꯣꯟꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ
ꯑꯍꯥꯟꯕꯒꯤ ꯃꯈꯣꯡꯁꯦ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣꯆꯤꯁꯦ ꯊꯤꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯂꯧꯁꯟꯕꯤꯔꯦ ꯑꯗꯨꯒ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯁꯣꯝꯂꯣꯝꯗ ꯃꯄꯥꯟꯂꯣꯝꯗ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯂꯣꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯑꯃ ꯊꯥꯡꯀꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯑꯍꯥꯟꯕꯒꯤ ꯃꯈꯣꯡꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤ ꯃꯈꯣꯡꯗꯒꯤ ꯁꯨꯃꯥꯏꯅ ꯁꯦꯀꯦꯟ ꯁꯨꯕ ꯃꯈꯣꯡꯁꯤꯗꯒꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯂꯣꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯈꯣꯡ ꯑꯃ ꯍꯥꯞꯀꯠꯂꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯊꯪꯒꯤ ꯅꯦꯛꯁꯇ ꯂꯩꯔꯤꯕ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯁꯤꯗꯒꯤ ꯃꯊꯪꯒꯤ ꯃꯥꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯅꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯑꯗꯨꯒ ꯃꯈꯣꯡ ꯑꯃ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯡ ꯑꯃ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯂꯣꯜꯂꯅꯤ ꯑꯃꯨꯛ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯜꯂꯛꯑꯅꯤ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯡ ꯑꯃ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤ ꯃꯈꯣꯡꯗꯒꯤ ꯂꯣꯟꯗꯣꯏꯅꯦ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯑꯩꯈꯣꯏꯅ ꯁꯤꯐꯥꯎ ꯂꯣꯟꯒꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯔꯥꯎꯟꯗꯣ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯔꯥꯎꯟꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁ꯭ꯇꯤꯆꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯪꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯅꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯃ ꯄꯨꯈꯠꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯃ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯣꯜꯂꯅꯤ ꯃꯊꯪꯒꯤ ꯃꯈꯣꯡꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯃꯃꯨꯛ ꯄꯨꯈꯠꯂꯒ ꯃꯊꯪꯒꯤ ꯃꯈꯣꯡꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯊꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯥꯡꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯣꯜꯔꯦꯗꯤ ꯈꯨꯗꯥꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯣꯜꯂꯒ ꯊꯝꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯇꯥꯏꯝ ꯁꯦꯞ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯁꯥꯏꯖꯁꯤꯁꯨ ꯆꯥꯎꯕ ꯂꯣꯏ ꯃꯥꯟꯅꯔꯦ ꯁꯥꯡꯕꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟ ꯁꯥꯏꯗꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯧꯔꯕꯅꯤ ꯍꯧꯖꯤꯛ ꯁꯤ ꯂꯣꯟꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯂꯧꯒꯗꯣꯏꯅꯦ ꯁꯤꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯃꯈꯣꯡ 10 ꯂꯧꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯡ ꯂꯧꯈꯤꯕꯗꯣ ꯁꯨꯃꯥꯏꯅ 10 ꯂꯩꯔꯦ ꯔꯦꯗꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯟ ꯂꯨꯞ ꯁ꯭ꯇꯤꯆ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟ ꯂꯨꯞ ꯁ꯭ꯂꯤꯠ ꯁ꯭ꯇꯤꯆ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯈꯣꯡꯒꯤ ꯁꯥꯅꯤ ꯃꯈꯣꯡꯁꯦ ꯀꯣꯠꯁꯤꯟꯕꯁꯦ ꯁꯤꯒꯤ ꯄꯦꯇꯔꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯂꯣꯟꯒꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯜꯂꯅꯤ ꯁꯤ ꯐꯥꯎꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕ ꯐꯥꯔꯁꯠ ꯔꯥꯎꯟꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯃ ꯂꯧꯈꯠꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯐ꯭ꯔꯟ ꯂꯨꯞ ꯁ꯭ꯇꯤꯆ ꯂꯣꯟꯒꯗꯣꯏꯅꯦ ꯑꯗꯨ ꯁꯤ ꯂꯣꯟꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩꯅ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯇꯔꯟꯁꯦ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯨ 26 ꯂꯣꯟꯒꯅꯤ 26 ꯄꯦꯇꯔꯟ ꯂꯣꯟꯒꯗꯣꯏꯅꯤ ꯁꯤ ꯂꯣꯏꯅ ꯂꯣꯟꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯐ꯭ꯔꯟ ꯁꯥꯏꯗꯀꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕꯗꯣ 26ꯇꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯣꯟꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤꯁꯨ
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯊꯣꯛꯏꯕ ꯈꯔ ꯇꯣꯡꯈꯠꯄ ꯄꯥꯔꯠꯁꯦ ꯁꯤ ꯂꯣꯟꯗꯕꯤꯗ ꯁꯤꯒ ꯊꯪꯅꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤ ꯁ꯭ꯇꯤꯆꯇꯒꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯦ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤ ꯁꯤꯗꯒꯤ ꯂꯣꯟꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧꯈꯠꯂꯅꯤ꯫ ꯁꯤ ꯃꯑꯣꯡꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ 3 ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯃꯔꯤ ꯁꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯨꯟ ꯑꯃꯗ ꯃꯈꯣꯡ ꯑꯃꯗ 2 ꯂꯣꯟꯒꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ 3ꯁꯦ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ꯫ ꯁꯤꯁꯤꯒ 2 ꯂꯩꯔꯦ꯫ ꯃꯇꯨꯡꯗ ꯁꯤꯒ 3 ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡꯁꯦ ꯃꯔꯤ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯡꯁꯦ 2 ꯂꯣꯟꯒꯗꯣꯏꯅꯦ ꯁꯨꯃꯥꯏꯅ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯡ 3ꯁꯦ ꯁꯨꯃꯥꯏꯅ ꯂꯣꯟꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯃꯔꯤ ꯁꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯨꯟ ꯑꯃꯗ ꯃꯈꯣꯡ 2 ꯂꯣꯟꯒꯗꯕ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯣꯏꯅꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕ ꯐꯥꯔꯁ ꯔꯥꯎꯟꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯃꯈꯣꯡꯁꯤꯗꯒꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯂꯣꯜꯂꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯃ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯃꯥꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯈꯣꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯅꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ꯫ ꯑꯗꯨꯒ ꯆꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯑꯃ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ ꯂꯣꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯣꯏꯅꯦ꯫ ꯑꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯣꯟꯕꯁꯦ ꯃꯈꯣꯡꯅ ꯁꯨꯃꯥꯏꯅ ꯍꯧꯒꯠꯄꯤꯔꯦ꯫ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯅ ꯂꯣꯜꯂꯔꯣꯏ ꯁ꯭ꯀꯤꯞ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯪꯅꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯂꯣꯜꯂꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯃ ꯊꯥꯡꯒꯠꯂꯅꯤ꯫ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯦꯇꯔꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯥꯎꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯣꯜꯂꯅꯤ ꯁꯤ ꯐꯥꯎꯕ꯫ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯔꯥꯎꯟ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯈꯠꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯁꯤꯒꯤ ꯃꯈꯣꯡꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯧꯔꯅꯤ꯫ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯁꯦꯠ ꯆꯞ ꯃꯥꯟꯅꯅ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯃ ꯂꯧꯈꯠꯂꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯪꯅꯕꯁꯦ ꯂꯣꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯊꯪꯒꯤꯗꯒꯤ ꯂꯣꯟꯕꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯦꯇꯔꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯊꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯕ ꯕꯦꯛ ꯁꯥꯏꯠꯀꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯥꯡꯕ ꯁꯥꯏꯖꯇ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯣꯏꯅꯦ꯫ ꯉꯁꯥꯏꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯅ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤꯗ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯟꯈꯤꯕ ꯃꯅꯤꯡꯒꯤꯁꯤꯁꯨ ꯂꯣꯏꯔꯦ꯫
ꯑꯗꯨ ꯃꯅꯤꯡꯒꯤꯁꯤꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯐꯣꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯐꯣꯠꯂꯛꯀꯗꯣꯏꯅꯦ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯦꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯨꯜꯔꯣꯝ ꯊꯪꯕꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯕ ꯋꯥꯠꯍꯧꯕꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯠꯍꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯟꯒꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯒꯤ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯇꯧꯁꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯕꯥꯛꯂꯣꯝ ꯊꯪꯕꯒꯤ ꯁꯤꯒꯤ ꯑꯔꯣꯟꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯥꯔꯛ ꯇꯧꯁꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯃꯔꯤ ꯑꯩꯈꯣꯏꯅ ꯂꯣꯟꯒꯗꯣꯏꯅꯦ ꯁꯤꯒꯤ ꯃꯥꯔꯛ ꯇꯧꯔꯤꯁꯤꯐꯥꯎ ꯑꯩꯈꯣꯏ ꯃꯇꯥꯏꯔꯣꯝꯗꯒꯤ ꯁꯤꯒꯤ ꯃꯥꯔꯛ ꯇꯧꯔꯤꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯃꯔꯤ ꯂꯣꯟꯒꯅꯤ ꯁꯤꯒꯤꯁꯤꯗ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯇꯥꯏꯔꯣꯝꯗꯒꯤ ꯁꯤꯒꯤ ꯃꯥꯔꯛ ꯇꯧꯔꯤꯕꯁꯤ ꯐꯥꯎꯕ ꯔꯥꯎꯟ ꯃꯔꯤ ꯂꯣꯟꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯍꯥꯟꯅ ꯂꯣꯜꯂꯒ ꯍꯧꯔꯁꯦ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃ ꯂꯧꯈꯠꯄꯤꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯊꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯥꯔꯛ ꯇꯧꯔꯤꯕꯁꯦ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯣꯜꯂꯅꯤ ꯑꯗꯨꯒ ꯁꯤꯒꯩꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯔꯣꯏ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯈꯧꯔꯤꯒꯤ ꯊꯪꯕ ꯄꯥꯔꯠ ꯑꯣꯏꯍꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯈꯣꯡ ꯑꯃ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯃꯊꯪꯒꯤ ꯃꯈꯣꯡꯗꯒꯤ ꯂꯣꯟꯊꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯜꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯟꯗꯣꯏꯁꯦ ꯔꯥꯎꯟ ꯃꯔꯤ ꯂꯣꯟꯒꯅꯤ ꯑꯩꯈꯣꯏꯅ ꯔꯥꯎꯟꯁꯦ ꯈꯔ ꯋꯥꯡꯍꯟꯒꯦ ꯈꯔ ꯅꯦꯝꯍꯟꯒꯦꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯟꯕ ꯏꯁꯥꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯣꯟꯈꯤꯕ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯟꯊꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯃꯔꯤ ꯁꯨꯃꯥꯏꯅ ꯂꯣꯟꯕꯤꯔꯅꯤ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯁꯤꯒꯤ ꯃꯑꯣꯡꯗ ꯂꯣꯟꯊꯔꯅꯤ ꯃꯊꯪꯒꯤ ꯁꯥꯏꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯜꯂꯅꯤ ꯔꯥꯎꯟ ꯃꯔꯤ ꯆꯞ ꯃꯥꯟꯅꯕ ꯄꯦꯇꯔꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯄꯥꯔꯠꯇꯨꯒ ꯁꯤꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯒꯤ ꯄꯥꯔꯠꯁꯤꯒ ꯑꯩꯈꯣꯏꯅ ꯐꯣꯠꯆꯟꯅꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯜꯂꯒ ꯔꯥꯎꯟ ꯃꯔꯤ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯕꯗꯣ ꯔꯥꯎꯟ ꯃꯔꯤ ꯂꯣꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐꯣꯠꯆꯟꯅꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯄꯥꯟꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯁꯦ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯗꯤ ꯐꯣꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯁꯀꯤ ꯁꯤꯒ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯐꯣꯠꯀꯗꯕꯁꯦ ꯁꯨꯃꯥꯏꯅ ꯐꯣꯠꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯣꯠꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡꯁꯦ ꯁꯨꯃꯥꯏꯅ ꯐꯣꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯤ ꯐꯣꯠꯄꯒꯤ ꯃꯑꯣꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯣꯠꯀꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯑꯇꯣꯞꯄ ꯃꯌꯦꯛ ꯆꯪꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯦꯛ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛ ꯂꯥꯏꯟꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯐꯣꯠꯀꯗꯒꯦ ꯍꯥꯏꯕꯗ ꯁꯤꯗ ꯐꯣꯠꯂꯛꯀꯗꯣꯏꯅꯦ ꯅꯦꯛ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯦ ꯁꯤꯒꯤ ꯅꯦꯛ ꯂꯥꯏꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯕꯣꯇꯝꯗ ꯑꯩꯈꯣꯏꯅ ꯂꯣꯟꯈꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯜꯂꯛꯄꯅꯦ ꯃꯈꯣꯡ ꯇꯔꯥ ꯁꯤꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯐꯣꯠꯆꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯇꯨꯝꯒꯤ ꯃꯇꯦꯡꯅ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯤ ꯐꯣꯠꯄꯒꯤ ꯃꯑꯣꯡꯗ
ꯑꯗꯨꯃꯥꯏꯅ ꯐꯣꯠꯀꯅꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁ꯭ꯋꯦꯇꯔꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯕ ꯀꯥꯟꯗ ꯌꯥꯝꯅ ꯇꯥꯏꯝꯁꯨ ꯀꯟꯖꯨꯝ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯀꯇꯥꯅ ꯂꯣꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯂꯣꯟꯕꯕꯨ ꯈꯔ ꯂꯣꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯂꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏꯝꯁꯨ ꯌꯥꯝ ꯀꯟꯖꯨꯝ ꯑꯣꯏꯗꯦ ꯑꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣই ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯨꯃꯥꯏꯅ ꯐꯣꯠꯆꯜꯂꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯣꯠꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝ ꯊꯪꯕ ꯀꯩꯅꯣꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯊꯕꯥꯛꯀꯤ ꯄꯥꯔꯠꯁꯤꯐꯥꯎ ꯂꯣꯟꯒꯗꯣꯏꯅꯦ ꯐꯣꯠꯀꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕ ꯅꯦꯛ ꯂꯥꯏꯟꯗꯣ ꯂꯣꯏꯈ꯭ꯔꯦ ꯐꯣꯠꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁ꯭ꯋꯦꯇꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯕꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯈꯤꯕꯗꯣ ꯗꯕꯜ ꯑꯣꯏꯅ ꯂꯣꯟꯈꯤꯕꯗꯣ ꯂꯪ ꯑꯗꯨꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔꯒꯤꯗꯃꯛꯇꯗꯤ ꯅꯤꯡꯊꯝꯊꯥꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯑꯇꯣꯞꯄ ꯀꯩꯝꯇ ꯌꯥꯎꯗꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔ ꯂꯣꯟꯕ ꯍꯧꯔꯛꯄꯒꯤꯗꯤ ꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞꯐꯨꯜ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯋꯦꯇꯔꯁꯦ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯂꯣꯟꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯈꯤꯇꯪ ꯅꯣꯂꯦꯖ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯦꯝꯖꯕ ꯑꯩꯒꯤ ꯆꯦꯅꯦꯜꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯄꯨꯖꯔꯒ ꯂꯥꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯄꯥꯝꯕꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯣꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ